Image Paodam miyang tabir ba punamapu ahan badak ketrime Monindro na taram na okjari. Ngasigi maroi ba pau. Manipuri artisans singna handloom amadi handicraft pothok marang kaina puthok tuna. Malem da maming leiba senthok lambi puthok pangambasi ma ki mangla ni haina Rajapal Dr. Nazma Hadran Haikari. Importance of quality seed production and popularization propagation of lychee farming matangda training cum interaction program pangtokre loinana Comoros amasung Sierra Leone khongchatkidamak Vice President Venkaiah Naidu Bharat thadokre haujik ngasigi mapungweba pau amuk lobirasi Rajapal Dr. Nazma Heptullah na haikre Manipur da leiriba artisan sing tongan ba handicraft ki lamda pothok sing pukai thanna lei lamda masagi artisan sing yam hai sing ba ngaktani Manipuri artisan sing na handloom amadi handicraft ki pothok marang kain pothok tuna malemda maming leiba sentok lambi pothok pangambasi ma ki manglani wafamasi ngasi Imphal classic grande economic empowerment of traditional artisan and craft Manipur Sarkar na PhD Chambers of Commerce and Industry the National Apex Chamber ga kusam naduna norma yoiba local craft entrepreneur traditional artisan amasung MSME haiba hiramda entrepreneur sing promote taunaba honabada awaba thenari basigi conclave ki athoy mitung warolda Rajapal na phongdok kibani Rajapal na makha tarduna artisan singi oiba startup scheme pangthoktuna craft ki potok hena potok na bahona sei makoi dagi e-market ki khudong chaba kaya adu lehen ma phagani haiki tharomaduda Manipur Sarkar ki Commerce and Industry Minister Tongam Biswajit na Manipur da leiriba local artisan na housing matam gi anawanoba design kaya potok pangam le haiki by developing entrepreneurship and competence among them. The project would concentrate due to lack of patronage. However, the charm of the hand-woven fabric handicrafts has never faded, and now there is more to newer markets and to shift customer preference. For sustainable products, Government of Manipur has initiated the mission for economic empowerment. Baby Sana Misi gi sem kiba JSC gi convener and Janesurin Haikre ngarang nutil pungmari tabada thami bandal leiba club sing maira loop sing amadi Manipur gi toan ba ima loop sing gi apun mamipam ama pangthok tuna ware paya lawkre wapam sing asi thami bangi thau office ta pawmi sing unabada convener na phongdok kebani convener na makha tarduna lawkiba warep sing manungda Baby Sana Misi gi JSC na taliba demand sing Manipur Sarkar na tabi drabanina makha tab akan ba khongjang sangsin ba October mapandagi parga numit mangani matam Sarkar da piduna case asi CBI da pahendrabadi tha asigi taramari gi ayuk pung taruk tagi tang taramangagi ayuk pung taruk phawba pung kunmari thamiban pumbada nomagi sintha leptuna khongjang sangsinba JSC na log thorak mi phamda yawriba ima lupsing organization cinemateng pangba yawri JSC na mamangdagi hona special investigation team mutatnaba demand ngasi phawba mutat pidre SIT lebi kana fangdre mara leba sing niyom chumna ticket pidre postmortem reporter sexual assault ki chingnaba pallabanina hirmasida mari leinaba singna ticket piu harbasu ticket pidre JSC na tumina leiroi miangolena na hena kanba khongjang sangsingani haiki Manipur ki Works Minister Thongam Biswajit data collection for road asset inventory assessment of pavement condition and roughness data gi matangda orientation program amangasi hodokre Tarumaduda additional chief secretary works Dr. Swell Akhtarna guest of honor oina sarugaki Tarumaduda wangaladuna minister na high district kudimakta leiriba engineer amadi official sina makoi gi mathau kangna thabak tawgadabani
Your division the coin high grade lambi cam sangi kari condition the lay have to see the data as required for a as much as division gi lariba apagi divisional apagi lariba officers sing high executive engineers sing ji level sing sina asing but data people ngamingai akoing see this direction tor ko post asing report phang Importance of quality seed production and a propagation of lychee farming high hiram gi matangda Nomugi oiba training cum interaction program ama Tenopal district ki manung chana leiba Kwatha village the Directorate of Research Central Agricultural University Imphal amadi All Manipur Progressive Farmers Association anina sinduna pangthok khrei ngasigi thormadu Dr. M Premjit Singha Vice Chancellor Central Agricultural University Imphal na athoy mitung Dr. S Basanta Singha Director of Instruction Central Agricultural University Imphal Thormapu S Ratan Kumar President All Manipur Progressive Farmers Association na Akhanomitung and Kamal Singha Khulakpa Kwatha Village na Functional President Oiduna Pangthokhrei Dr. R.K. Dilip Professor Department of Horticulture COA Kau Imphal amadi N.G. Joy Kumar Singha Assistant Professor COA Kau Imphal anina resource person sing oina lichi pambi asi matau karamna thagani amadi karamna mapung marai phana mahi panaba tawgadage haibagi matangda khunja singda wafam kaya phongdoki lichi pambi chamri rom amadi atai hawai maru sing amasung water pump kaya Kwatha village khunja singda gentoki Tharumga mari lenana Dr. M Premjit Singha Vice Chancellor Central Agricultural University Imphal na phongdoki bada Kwatha village asi lichi pambi kaya thaduna senthok lambi ama lehen batanatana lichi puthok pada Kwatha village asi su maming lehen ba village ama ohelasi haiki thajabiya ba paw ma phangbadagi ngasi numinawaram pung mari minute yankairom tarak paduaida Tenopal police ki DSP headquarter SL Kamko How MPS na luchingdana 12 Assam Rifles ki troop amagaloina achat o check tawbada chininingai oiba mawongda Tenopal dagi palelom tamna kanda motorcycle thorpa mioi ama MBCP Tenopal mapada khamduna check tawbada mioi adudagi WY tablet lising kontra rom phangmangam ki tablet sing adu malami ke thela lupa lakh marfudra rom gi oigani tablet ke konana farb mioi adugi maming Mr. Tongninglen Mate Apokpa Holkhosai Mate T Gamnom village dagini farba mioi tablet konana Tenopal police ta sinakre hairi Amoromda ngarang numidawaram pung mangarom tabda 26 Assam Rifles amadi Kaksing district commando gi kangbuna Aimol road palel dagi muisim maring sei kontra humdoi mapureba mosilfa maring kambang khulen Tenopal subdivision dagi mi ama WY tablet konana fare mangon dagi WY tablet lising taranipan changwa humpuni thoi phagat pangam ki phagal laba mioi amadi polam Kaksing police sinakre hairi More da leiba 43 Assam Rifles na ain yadabam polam khara puthok pusin tawgani haina akaknaba paw ama phangbadagi ngarang numidang pung taruk khara helakpada moregi en samphai village da lumdunu leiringi cherakta tineningai oiba mawongda mioi ama lakpada 43 Assam Rifles na mioi adu lep na haibada mioi aduna purakpa bag ama langthok lamlaga ama mai kudong chabal loduna asukpa umangda chenchin krehari mioi aduna langthok lama bag adu check torubada kilogram amamam lumba sana bar manga yaurumbadagi sana adu phagat lehairi sana bar manga adu malemi kethela lupa koti anirom oiraba yai hari phagat laba sana adu ngasi numidang wairam customs preventive force moreda ain gi oiba thabak lokhat naba khusna krehari Malengi wafam ataida pangthok nabagum ngasi Thawal district ki manung chana leiba Hairok High School dasu World Sight Day 2019 ki observation thoram pangthok rei District Health Society Thawal amadi Lions Club Kaksing Greater ki mijeng makhada National Program for Control of Blindness Thawalna Vision First haiba theme da pangthok khiba thoram aduda MSTV editor su oiriba Lions Club Kaksing Greater ki president and Uttam Kumar District Family Welfare Officer Su Oiribi NPCB Thawalgi DNO Dr. KSS Memcha Devi amasung Hairok High School gi Headmaster KH Keso Singhana Athoy mitung Thormapu amasung akhana mitung sing oiki
District Hospital Taubalgi ophthalmologist Dr. N. Linthoingambina Saru Yarba Miyambu Taram Okpa Amadi Thorum Adugi Nungyoba Warol Piki. Athoy Mitungi Warol Piraduna Image TV editor and Utam Kuman Haikibada Aikoi Kuding Magna Mit Asi Yamna Maruoi Masi Soklagadi Yamna Nuaite Maramasina Mitpu Section Tamba Matoktai Mit Uraktaba Haibasina Aikoi Mioibada Yam Awabu Heli Haiki. Mamangagi matamga hauzika yamna kenare hauziki mobile phone maram oiraga haurak libat naharol sing mobile da loina ngaure masinasu mit sokpagi atoba maram amasu oiri hairaduna mit pu soklagadi aikhoida yamna nuaitaba waklol ama phawli maram asina aikhoina hanbada section gadaba asi mit ni aduna haurak libat naharol singna mit asi section naba honasi haiki amana apogi globalization tamagi lapsida ayamba akoise mobile china ngawe ko hanjo na so ngawe so apoi swai wa de ki to ko ngawe mit de so ko ma lai ba sima se apoi pai ki ya section de crowd mit si so ga de ki ta ka zo mo apoi dance de yamna yamna mo ai ta ba na apoi thawni ya ri ko apoi ni ma na masi lai da sa ti ayam so bari section de apoi vision first time se मेरे उधर का अपने और उधर कोई अपन उसमें तो वही नहीं लारी पाप तो नहीं सानों तो नहीं any pro कोई ये मतलब बाकी को करते हैं मुआई तो वो नहीं पावे वही ना हो रही बना हो साथ सिंह सिंह mid section da bahora se aduga basi कोई साई साना कोई मानव सिंह दसु basi स्माइल कोई डॉक्टर बा कोई साई साना mid section कोई mid हम सी Palan Thorumga Mari Lenana, Tasiki Tang Mangada School Asida, Lem Namit, Tanging Tobi, Camp Amaso Pangtoki, Camp Aduda, Mahiri Cham Yankaironda, Lem Namit Tanging Tobada, Mahiri Tara Refractive Error, Leramba Tenap Kibaga Loinana, Nasi Mahiri Tara, the Lem Anoksu Yantoki. Malemgi mit Udraba singing mit Kamari Lena, Lanlem Marup Kaksina, Mission Blind School, Popida, Tingmang Polam Pikre. Cheng bek ani Hawaii kilogram kun acha ataki mating piba aduga mari lena lanlaima marup kakchingi secretary inaw sanana fongdor pada marai bak thirba memana draba sing ahlaman sing lairik laisu phaba maire sing art and culture amadi sana khona bada mithoi mihel pasing da puning thogpa matamda tengmang piba ngamna bagdamak lanlaima marup kakchinga si malem da sapong lakpani Marubasagi Pandamatungina, Nasi Mission Blind School, Hacker Popida, Malemgi Mit Udraba Singing Mit Kamari Lenana, Tengmang Polamasi, Pibani Hondorki. Hanagi Union Minister Oramba, Krisi began Kendra Bisnupurgi Chairman, Thaunogam Chauban High, Pandit Dindayal Institute of Agricultural Sciences, Utlaw the Lakliba Session Sidagi, BSc Technical Agri Engineer Hanglagani Amadi Lokta ki Pumdi Singh Compost Semanaba Machin Lere Atubada Thab Sem Sabat Loire Wapamasi Ngasi Pradhan Mantrigi English Singani Kunitoida Lomi Singh Income Double Ohenaba Pandami Manung Channa Lomi Singh da Tongan Ba Polam Singh Yan Thokpagi Thorumda Thanogam Chauban Pundo Kibani Magna Haiki Institute Asida Agri and Allied Subjects in Faculty Taru Hangle Awat Agri Technology Su Hanglagani Masina State Asigi Agri and Allied Subjects in Tamningba Satra Singda Kudong Chab Pirigani Amadi Lamda Masigi Sel Tum Mapana Saki Gadabagi Kanbang Namba Tanatana Lamda Masigi Sandwich Lon Fagat Lagani Agriculture Chakotana Lamdam Ama Chakopangamloy Lomi Singh Amadi Miamna Agriculture the Hena Miyang Tamanaba Mahana Apple Tauri Thormaduda Kumbi Amadi Laimaram Kangalaba Lomi Humpuda Fishery Mushroom Horticulture Agronomy Amadi Animal Science Ki Ngamacha Oak Marumarang Yenachingba Kaya Yantoki Bharat ki tuan ba mafam khuding makta pangthok nabagum ngasi Jiribam BJP Maldan Sinduna Jati ki mapa Mahatma Gandhi ki chamanya kai suwa birth anniversary ga mari lenana Gandhi Sankalp Jatra pangthok krai ngasi Gandhi Sankalp Jatra rally asi Jiribam gi Debong da leiba BJP office tagi horaga Jiribam gi treasury fauba rally adu chatki Jatra adu da e Semor president BJP Mandal KH Janaki Adhaksa Jiribam K Sarat Kumar Vice Chairman Manipur Food Industries Corporation Limited
Government of Manipur amadi S Santi Devi Chairperson Jiribam Municipal Council Jiribamna Saruyaki Cinematography, photography, editing, film equipments amadi recording na chingba kayagi kudong chaba piduna artist singbu yokhat kadaba and combat studio kauba film center studio amangasi film forum Manipur ki chairman Sanjat Sabam Mangol Jauna Thobal Ketilekai hangdokre Thormaduda film forum Manipur ki filmmaker treasurer and Tomba Thobal Municipal Council Ward number 3 ki councillor P Zote film center sigi honor Krishnananda Ningombam amadi Manipur film gi sakna riba artist kayasu saruyaki Thorom ga mari lenana film forum Manipur ki chairman Mangol Jauna Fungdo kibada Film Forum Manipur asi jati amakaki nate Manipur da leiba purmaki yai phanab leiba lupni artist singbu yokat pa amadi film gi lamda miyam da afaba pauktak paujel pibna mapung oiba thodang loriba forum amani maramasina lamda masida leiba phurup khudingna mot manana forum asida unity leina thabak tomina si afaba samaj ma puruknaba hona minasi haiki Luang Sangam da Leiba, Luang Pokpa Cricket Stadium da Manipuri Oina, Nasidai Chataba Hokiba, Army Recruitment Rally Asida, Saru Yariba Candidate Singna, Chana Tanaba Polam Yoliba Sing Check Chatpada Hu Olaba, Matam Helaba, Hygienic Oidaba Polam Kia Yolama Tenare Heidi. Health Director Gi Officer Pangtokpa Pawimipam Amada Infal Iski, Food Safety Officer Texam Brojendron Pawmis in the Haiki. Army Recruitment Rally the Saru Yariba Sing the Later Chaga Doriba, Taka Doriba Polam Sing, Yang Sin Batalubada, Yamdrabada Dukan, Fui Matakta, Pamliba Singda, Yolum Limbat Sinzaxim, Adu Matam Helaba, who Olaba Polam Nato Oremle. Dukan Sing Adu the Yolum Liba, Poching Adu, batch number, court number Taramde, Machi Manunda, Babu Parada Saba, Bina Bread, Haine Kangaba, Bina Bread, Sigi Maming Tonbada, Matong Maram Kangde. Bread asigi batch number, code number, lot number amat tharamde asigi makalgi bread sidagi section bagalona miyamna dukandigi pot leibada batch number, code number yaubra yengbiu atop amana nimbu pani haina khangne bahi mahi asisu mathaki asiga chap manaba mongda yol li asig mapolam sing asi leibada batch number sing yaubra haibadu yenglaga leibiu masina trabadi ekoida kiningai oiba mayam le haina su mahna makha tarakli Leba miyam kudimangna hanna naina biraga asung poche lebi da nabagi damak aina akoi medical ki maike degi food safety ki maike degi mayam pulmokta amukana nolok che ngo makalgi che tong matam masida phangamba targadi madugi chapchaba akoi action lokatkani aduga akoi iramda masida lebi be chinna no kudumak singa sina adugu makalgi chingnaba natraga ngagi makalda phattaba substandard oiba leyena kanba punungda phobi batargadi madusu mari leinaba food safety ki designated officer singdai daida pau pibiu aduga akoi kari toba yaba lebege habdo akoi market ki yemjinjage United People's Revolutionary Front of Manipur Information and Publicity Secretary Thador Pacharolda Kanglipa ki maning tamba India gi makuta ta khibanumit October 15 da UPRF M na pung 19 General Strike Lock Thok le Manipur gi ningtau Maharaj Bodha Chandrabu Silong da kauduna numit humni chupna house arrest tawduna thamlaga English ma chama pan nifuma pan gi September 19 da nampu da merger agreement ke sign tahonduna Sahidumaki October 15 da Manipur India da tille haina lokthok kiba numit October 15 UPRF na Manipur pumda kanglipa ki ningtamagi numit ta kiba numit black day ni haina observe tawduna numit asigi ahin nongyai dagi numinawana pung taruk phawba General Strike lokthok le October 15 numit asin lakpada aikhoi ireisa singna karamna India gi makuta ningtama mangki bage haibasi hangatna nainaduni yemba mathau tabaga loinana khonai asina ngasi lepliba khongpham masisu mamutana nainaba matam oire masagi saruk ama oina kanglisa singna sei khudingi September 19 hoina lakpada Manipur gi manung masung mapanda karamna Indiana Manipur gi ningtho Maharaj Bodha Chandrabu Silong da kauraga namduna merger agreement ni haiba cherol sida khuyek lokibano haina mifam kaya pangthoktuna khana nairakpa semak masagi maning tamba taliba khunagi miyam gi amadi revolutionary ihoksingi manglom da changtilakpa saruk amani haina lawba yai maramaduna malem gi chana kanglona yadaba namlo Indiana ekhoi lamdam asi annex toksin kiba amadi madubu chanari haina lokthok kiba namit
October taramanga lising machamapan nipumapan bu yaning daba phongdok tuna handak chahi gi oinasu UPRFM na October taramari gi ahing nongyai dagi hauraga October taramanga gi numdang pung taruk phawba pung taranipan gi Manipur pumbada general strike lokthuk tuna amamba numit haina observe tawragani general strike asina lamdam asida emergency hiram singda thabak tawriba dharma karma ga mari lenaba thabak tawriba singdi konsiloi hairi SEB Employee Finance Investment SEFI linkatuna miyamgi seba tarokpa sahi manga pharakpagi mapok numit thawbal wangma tabda leiba indoor stadium da ngasi pangthokre SEFI head office thawbana sinduna pangthok kiba thorum aduda SEFI gi director Sunday Akoijam amasung SEFI management committee gi chairperson Ranjita Akoijam anina thorum gi mithunglen sing oina phampham langda lengsinki Mathau ningthina pangthokpa SEFI gi staff singda khodol popiduna pungning thawatpana mapungweba thorum oiki thorum gi matangda SEFI gi director Sunday Akoijam na hai lamdam asida lairik hairaba adubu lenga ki makhada thabaki ki khudong chaba phangjadraba miyoi kayabu masagi senthok lambi amamam semjaduna imung manungi sermilonda mateng pangnaba amadi masagi haithoi singthoi jaraba khutsa hairaba adumoinamak paisa puthok chaduna thabak packet pa ngamjadaba miyoi kayada senthang pithaduna makoisu hingjaba ngumnaba animak himinabagi pandamda SEFI linkatuna miyamgi seba torpa chahi manga mapung pharakpagi thorum pangthokpani Thawbal Kakching Bishnupur amasung Moirangda office leire miyoi chama hena thabak piri hena pakthok chokthokna thabak pinaba amadi miyamgi mateng pangnaba honakhigani haina phongdokki Thabak phangdriba akhoi gi lamdam sigi leriba naharon singbo akhoi ram thabak moida job employee generate tonglogi damakta amadi then akhoi gi skill ni hairaba aduga magi senthok lambel lejadaba aduga magi financial magi help lejaba adu makangu jingda phena finance help toroga aduga makoi bisu akhoi na mateng pambiraga akhoi bisu hingba makoi bisu ngenba sigumgi pandamda Comoros amasung Sierra Leone da Leipak ani kongsat ki damak Vice President M Venkaiah Naidu ngasi Bharat thadokre ma ki kongsat manungda yanache kaya khujek pinagadori Leipak ani asida high level ki oina chatpasi handaki asin ahan bani Vice President Naidu na Leipak sing adugi makok thongbalu singba singa unaduna India amasung Africa Leipak singi marakta lainariba mari gi matangda wari watai sanagadori Vice President Naidu na haikibada India amasung Africa na Puari ama saruk yaminari amadi culture yam ina khunba lepak singni seltum haksel da mahimasinda lepak ani asi yamna chawkhalakli Vice President gi kongsat manungda state singi lusingba sing amadi Indian diaspora ga unaduna mari hena chachil hanaba wari sanagani hairi Union Finance Minister Nirmala Sitharaman na haikibda Punjab and Maharashtra Cooperative Bank scam gumba case Parliament ki ningthamifam manungda khanadanaba sarkarna warep amalona honari Punjab and Maharashtra Cooperative Bank scam da awaba tarba miwi singa unaruba matungda minister na paumi sing da haiki PMC customer sing masagi paisa sing lokthok chaba yahanaba mahna Reserve Bank of India governor ga unarga wari sanagani Mumbai da leba Cooperative Bank ki awaba tarba customer sing kharga unakhi bada Lupa lising kun manga dagi hena pisa lokthokpa yaroi hai basida customer sing yamna wanare hairi Punjab and Maharashtra Cooperative Bank kumbagi case Parliament ki mifam da khanaba yahondanaba sarkarna law ama sengba dawri hauzik aroibada maruiba pau amuk hana pezari Manipur gi artisan singna handloom amadi handicraft ki pothok marang kaina puthokna Malemda maming leiba senthok lambi puthok pangamliba si mahaki manglani haina Rajapal Dr. Nazma Abdullah Haikre Importance of quality seed production and propagation of lychee farming gi matangda training cum interaction program pangthokre Loinana Comoros amsung Sierra Leone kongsat kidamak Vice President Venkaiah Naidu Bharat thadokre ngasi gidamak tadi image paudam pijo matang asida losinjari miyam amukana khorimjari